Akasmani Imphal Wahengbam Rajesh na pau pajari ahanbada maruiba pau Security Force na ngarang Imphal East Zilagi Irilbung Police Station gi manung chanba Kairao Wangkemgi ngarian singi singkhongdagi kulai kaya marum phangle mayai kaiba nisala lonba mioi manga fare Nagaland yumbu oiduna kunitoi suba Commonwealth Parliamentary Association gi sehi gi mifam mathang thada pangthok lagani amasung nonglai nungsit Montana Andhra Pradesh amadi Orissa gi mafam kya da akanban nungsit yauna nong chure awang nongpok lamdamda tha sigi kunthra matoi phawada akhak araw yauna nungsit sitkani Security Force na ngarang Imphal East Ilagi Irilbung Police Station gi manung chanba Kairao Wangkemgi ngarian chingi singkhongdagi kulai kaya marum phangle kulai sing adugi manungda 12 bore double barrel rifle ama 12 bore single barrel rifle ani magazine yawba .32 pistol ama hand grenade ani nongoi maru insas rifle gi magazine mortar shell amadi atei polong kaya marum phangle Manipur Police Control Room na thokpa cherolaman hai haukiba ningtokaba numita rise asigi tongan mamafamda thihumagi thabak chatabada Imphal East ki Irilbung Police Station gi manung chanba langdum awang laikai dagi RPF PLA gi mioi ama masagi mayumdagi phaki mangondagi grenade ani phangle Atopa thokdok amada Imphal West Zilagi Mayang Imphal Police Station gi manung chanba Mayang Imphal ani longbi khullegi KCP PWG gi akchin mioi ama masagi mayumdagi phaki Numin asimaktada Manipur Police na Senapati Jilagi National Highway 2 gi T Kulendegi ganja pudna chalamba mioi ahum phare makoidigi kilogram mapanlom lumba tongan ba packet tara hablamba ganja phare Imphal East Zilagi Irilbung Police Station gi manung chanba Basikhong thong lambi Kyamgai takhoktagi drug lalonba ani phare makoidigi heroin gram 13 phangle hari Security Force na Tenokpa Jilagi Loisi Khulda laiba umangdagi lupa lakh 9,000 mari rongi mamal oigadaba cartoon kumapanda hablamba win churup phagat hari Kuki jati singi lorok matung kumai sabang kutka mari lenana Tenokpa Jilagi di Jalengbung Khulda Assam Rifles na sinduna Inter-Village Sports Tournament pangthokre amaromda Thataruki oiba pre-recruitment training program Churachandpurda loisingkre maduda Agnibir recruitment rally da saruk yagadaba naha chama kunmari romna training chathaki hari Liangmai jati singi lorok matung kumai chagangi hayeng pangthok lagani Liangmai naga katimai ruangdi Manipurna thokpa cherolaman hai chaga hui tha manungda chagangi asi ahal amasung naha oirabasingna punna October thada pangthok nei Lorok matung nungaiba phongdopo ina kumayasi Liangmai Naga tribe singna mapugi mapamda thawni jaba amadi mahi marong ningthina pibagi damak mapubu thagachabagi thawramni masida mipung khodingmangna saruk yapinaba appeal tawrakli Nagaland yumbu oiduna kunithoi soba Commonwealth Parliamentary Association CPA gi sehi gi mifam mathang thada pangthok lagani India region zone 3 gi oina pangthok kadrba mifam asi Nagaland Vidhan Sabha da mathang thagi mapandagi 13 bhawba pangthokani masigi hiramdi policy progress and people's legislature as catalyst of change haibasini CPA India Region Zone 3 asina awang nongpok lamdamda thengnariba kudong chadabasing kohnaba honabada awang nongpok raija nipangi oina maruiba platform ama oigani masida economic development policy amadi lamdam asibu amato oina sakhatminabagi wafamsing khanagani hari Nagaland Vidhan Sabha Secretary in charge Srimati K. Rio Nahai Mifamasi Lok Sabha Adyaksha Om Birla na Chief Patron Oigani Aduga Mukhyamantri Naifur Rio na Vice Patron Oigani Srimati Rio Nahai Numin Mangani Sathagadaba Mifam Asda Plenary Session Expert Singi Panel Workshop Exhibition Amasung Kala Sanskriti gi Thauram Singsu Pangthokani Tabiriba Pawasi Akasmani Imphal dagini Nonglai nungsit monta yausilakpaga loinana Andhra Pradesh da nong chure mafam kharada uwa tekpadagi lambi chathok chasin tawbada kudong chadaba kaya marum mayoknare lebaki mafam kaya da paksanna red alert lokthokre Indian Med Bibak hai Andhra Pradesh ki Maslipattnam amasung Kalingapatnam gi marakta nonglai nungsit asi pungda kilometer marfudra dagi sama phawa yangna sitlaba yai masi tapna pungda kilometer sama taragi mathakta kansilakani Madagascar Bibak asina ngasi Odisha gi mafam kyada yamna kanna nong chugani haina red alert lokthokre Andhra Pradesh Telangana Chhattisgarh Gangetic West Bengal amasung Kerala gi mafam kyada lakliba numinini asida akanma nong chugani
Bibag asin hai awang nongpok Bharat, Lakshadweep, Andaman amasung Nicobar Ithat, Karnataki mafam khara, Rajasthan amasung Uttar Pradesh ki mafam kayada tha asi kunthra matoi phauba akhak arauga loinana mayai oirop nungsit sikkani. Marak asida NDRF ki team tarukna Union Territory amasung Raja tarukta thajankhre, Andhra Pradesh team tarantoi amasung Orissa da team taruk thajankhre. केंद्र की मंत्रिमंडल निपान सुबह सेंट्रल पे कमीशन की टर्म ऑफ रेफरेंस अयाब पीखरे नई दिल्ली मंत्रिमंडल की मिफम लोरब तुंग पाउमी सिंग वांगांग इंफॉर्मेशन अमसुंग ब्रॉडकास्टिंग मंत्री अश्विनी बैष्णोन हाई कमीशन मसी कॉन्स्टिट्यूएंसी की तारीख तगी हौरगा था 19 फाउगी मनुंग रिकमेंडेशन पीगनी मांगनाई सरकार की थौरांग असिना केंद्र की कर्मचारी लाख यांखई अमसुंग पेंशनर लाख 64 लोमदा हेना कानब पीगनी Shri Asmi Baisnon Hai Mantrimandaal na phosphatic amasung potassic fertilizer da ningtham loroki oina nutrient based subsidy rate pibada ayaba pikre. Mantri na hai rabi loroki oina lupa koti lising kontrate samapan yangkai nitoi subsidy pibada Mantrimandaal na ayaba pire. Hairiba rate asi October amadigi chatnaba hawgani masina lomi singda ataba mamalda har phangangani. Mahang hai diammonium phosphate amasung nitrogen, phosphorus, potash, sulfur dasu subsidy pire. मंत्री नहाई किसानों के लिए एक के बाद एक बड़े फैसले लेते हैं और इसमें बहुत किसानों की इनकम प्रोटेक्ट हो, उनको सारे इनपुट्स कम कॉस्ट पे मिले, नए तरीके से खेती कर सकें, डिजिटल टेक्नोलॉजीज का उपयोग कर सकें, क्रॉप की इंश्योरेंस हो, हर तरीके से माननीय प्रधानमंत्री जी ने शुरू से ध्यान दिया है। आज जो फैसला लिया गया है न्यूट्रिएंट बेस्ड सब्सिडी स्कीम, उसके अंडर फास्फोरस और पोटैश और सल्फर की जो 28 ग्रेड्स ऑफ पीएनके फर्टिलाइजर हैं, उन सबका सब्सिडी का प्रोग्राम आज अप्रूव हुआ। ये प्राइसेस डिसाइड पी और एस न्यूट्रिएंट्स हैं के प्राइस करीब 1 to 10% हायर है कंपेयर टू द प्रीवियस। देन कैबिनेट अप्रूव्ड अबाउट 37,952 करोड़ रुपीस का इसका जाएगा टोटल आउटगो और 1 अक्टूबर 2025 से ये रेट्स एप्लीकेबल। हुम्पुमापन सुबह नेशनल स्कूल गेम्स लिसिंगनी कुमगा ngarang अरुणाचल प्रदेश की ईटानगर लेबा खेलो इंडिया इंडोर स्टेडियम दा मुख्यमंत्री पेमा खंडुना हौदोखरे सही तरह मखा की नुपा मचा अमसुंग नुपी मचा की बॉक्सिंग इवेंट असी सही 63 की मतुंगदा अहानबोइना अरुणाचल प्रदेश दा पांगथोकपनी ngasi phongba pausi sing gi maroi pauksing gi damak hauzik Khangembam James leire James Thakachari Rajesh Sanalabak paucheda Manipur police ki armory degi lakhiba khulai Bihar da leramba thenare haina ahanba headline tawduna phongdi 8 pay commission ki term of reference union cabinet na ayaba pikre haina Shanghai Express English edition da maroiba paw oina phongdi dengue case hengalakpa gi matangda Manipur Human Rights Commission na sumoto case lokhatkre haina pungnafam paucheda anisuba headline tawduna phongdi security force na ganja amadi heroin powder ga konana mioi manga fare haina naharol gi thodang da headline tawduna phongdi mi train pansi kiba June train pan thodoki CVI closure report pikhatkre court na reject tawkre maral siriba personnel sing kokhatkre haina Shanghai Express Manipuri edition da ahan ba headline tawduna phongdi Chochampur da changjapam loriba IDP singi manungda kangpokpi dagi lanjenarakpa singna khwaidagi yamlamle haina huyanan pawda anishuwa headline tawduna phongli paw asigi makhada sub headline oina district trama thoidagi lanjenarakhiba IDP lising aniga chamaga hundra mapanna makhoigi amang ata thokraba yum kaina chingba damage assessment form DC da pikhalakre haina phongli The People's Chronicle da Chochampur gi village chief ama UKNA na fu da laikidre haina anisuba headline tawduna phongli Central Bureau of Communication Regional Office Imphal na swachtahi seva gi makhada lunan bagi thorum pangthokre haina Manipur Mail da maroiba paw ina phongli Hills Hornbill Express da anisuba All Naga District Badminton Tournament Senapati da hodokre haina phongli Ganfiu Melda Traimpan Lak Suba Tamenglong Orange Festival Pangthok Nabat District Administration na mifam pangthokre haina phongli masiga manaba paw D Cham amasung Tamenglong Times da headline tawduna phongli Rajesh Thagachari James aroibada maroiba paw security force ngarang Imphal Isdila gi Irilbung police station gi manung chanba kairau wangkhem gi ngarian chingi singkhong dagi khulai kaya marum phangle mayai ka ba nisal lalomba mioi manga phare Nagaland yumbu oiduna kunithoi suba Commonwealth Parliamentary Association gi sehi mipam mathang thada pangthoklagani amasung nonglei nungsit monthana Andhra Pradesh amadi Orissa gi mafam kyada akanban nungsit auna nong chure awang nongpok lomdamda thasi gi kunthra matoi phawbada akhak arau yauna nungsit sikani hari paw loijare